Etis of Manipur Sandibla Haidena ꯑꯩꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯊꯥꯒꯠꯆꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯥꯡꯒꯤ ꯅꯨꯃꯤꯠꯅꯤꯅ ꯑꯩ ꯏꯆꯥ ꯑꯃꯅ ꯄꯀꯧꯔꯥ ꯊꯣꯡꯕꯁꯦ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯒꯤ ꯖꯒꯕꯣꯟꯗꯨꯒꯤ ꯄ꯭ꯔꯁꯥꯗ ꯑꯣꯏꯅ ꯑꯩ ꯄꯀꯧꯔꯥꯁꯦ ꯍꯥꯞꯆꯔꯒꯦ ꯇꯧꯖꯔꯤ ꯑꯗꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯅꯛꯄꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯏꯆꯦꯁꯤꯡ ꯏꯃꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯑꯁꯤꯁꯤꯡ ꯃꯌꯥꯝꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯕꯨ ꯇꯞꯄꯁꯨ ꯇꯞꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯗꯣ ꯑꯩ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯑꯦꯇꯦꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤꯕꯂꯥ ꯈꯥꯏꯗꯦꯟꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯌꯥꯝꯕ ꯊꯥꯒꯠꯆꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯨꯛꯕꯥꯡ ꯇꯧꯔ ꯆꯥꯗꯅꯗ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤꯗꯤ ꯖꯒꯕꯣꯟꯗꯨꯒꯤ ꯄ꯭ꯔꯁꯥꯗ ꯈꯦꯆꯤ ꯄꯀꯧꯔꯥꯅꯆꯤꯡꯕ ꯃꯈꯜ ꯃꯊꯦꯜꯁꯤꯡ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯕꯥꯃꯣꯟ ꯑꯩꯒ ꯈꯨꯡꯒꯪꯗꯒꯤ ꯊꯤꯟꯕꯤꯔꯛꯏ ꯑꯩ ꯑꯁꯤꯁꯤꯅ ꯑꯩ ꯉꯁꯤꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯊꯣꯡꯕ ꯊꯥꯛꯄꯒꯤꯁꯤ ꯇꯣꯛꯑꯒ ꯑꯩ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗꯁꯦ ꯑꯩꯅ ꯆꯥꯖꯒꯦꯅ ꯇꯧꯖꯔꯤ ꯃꯈꯥ ꯇꯥꯕꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯆꯠꯆꯔꯨꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯩꯈꯣꯏ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯈꯔ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯐꯣꯇꯣꯅꯆꯤꯡꯕ ꯈꯔ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯃꯥꯒꯤ ꯂꯥꯏꯒꯤ ꯖꯒꯕꯣꯟꯗꯨꯒꯤ ꯄ꯭ꯔꯁꯥꯗ ꯀꯩꯀꯩꯁꯦ ꯈꯔ ꯍꯥꯞꯄꯛꯑꯣ Kama hapuke, kami uti sa hapura. 우티 하피로 잠깐 하피로 여기 자꾸 이런 거 역시 누구 살아 이런 거. 빈거에 여러분들이 자사사오세 나의 자살랑 하던 거 같이 내기 꼭지하게 아주 너희 아이 마마리 짜게 이제 짜게 거 아프스나 부부가 짜스나 우리 이게 오라지 왜? 추천을 나왔지? 네, 라인 벌써. 야. 아니, 오, 집중해. 시방하이. 이게. 아직까지 비니시디야. 자, 시시비게. Pura-pura. Marang mo ini. Jadi maroy tumbang saja rake. Bangun na lagi pasan ini kok. Salay tumbang mo yung ge. Thôi. Nó khui vào mấy ông thì màn gì. Khui vào mà gì. Như là thế. Cái chi là gì? Cái chi dâu là gì mà đi? Nói này rồi. Thì mình tao hết chứ. Nó dễ. Nói
ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯂꯂꯣꯟꯕꯒꯤ ꯄ꯭ꯔꯁꯥꯗꯤ ꯈꯦꯆꯤ ꯆꯥꯕꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯆꯥꯁꯤꯡ ꯑꯁꯤꯁꯤꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯌꯦꯡꯕꯤꯌꯨ ꯑꯩ ꯇꯞꯄꯁꯨ ꯇꯞꯅ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯕꯥꯏ 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 ꯆꯥꯔꯣ ꯐꯝꯃꯣ ꯂꯧꯔꯣ ꯑꯁꯤ ꯑꯩ 사르타. 근데 그냥 그러니까 마사지를 해. 지금 나. 아이고. 스케치. 그래,